ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯣꯍꯂꯥꯜꯗ ꯍꯟꯈ꯭ꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯃꯈꯣꯏꯅ ꯇꯧꯖꯒꯗꯧꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯌꯥꯝꯅ ꯗꯥꯏꯇ ꯆꯥꯎꯅ ꯂꯧꯕꯤꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯔꯝꯗꯝ ꯏꯔꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒ ꯏꯝꯐꯥꯜ ꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯂꯥꯒꯤ ꯐꯖꯜꯗꯒꯤ ꯉꯁꯤꯁꯤ ꯄꯨꯝꯅꯃꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯇꯦꯡꯕꯥꯡ ꯒ꯭ꯔꯨꯞ ꯍꯥꯏꯗꯅ ꯃꯣꯏꯖꯤꯡ ꯀꯣꯚꯤꯗ-19 ꯇꯦꯡꯕꯥꯡ ꯒ꯭ꯔꯨꯞ ꯍꯥꯏꯗꯅ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖ ꯂꯥꯡꯖꯔꯒ ꯃꯁꯤꯗ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯍꯜ ꯅꯍꯥ सेकेंड 20 सेकेंड तौर मरी वहाँ था तो मोने समझना अपने हेलो 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 आज का खाना खाएगी नहीं तुम लोग? बस आपको खाना ले जाओ बस अपने ड्राइवर सिंह से अखोगी मणिपुरी मफम खरदा मखोइसे कोविड नाबदौनी इंथोक्पिबसे मसी तौबिगनु COVID-19 की लाइचक असिना मरम ओइदुना एकोइगी लॉकडाउन असिना वाखरबा कल्लिन खुलक की इचिन नाउसिंग की दमकता एकोइगी ngमजबा जिनसा नापी खरा जिनजबनी टेक्नोपल डिस्ट्रिक्ट की मनुंग चना लैबा कोइगी मोलनोय विलेज दगी इचिन नाउसिंगना केबी सेंटर चर्च की कांगबू सिंगना कोइगी पलेन ग्राम पंचायत की प्रधान अमदी मेंबर 1 मेंबर सिंह अमदी YBA SDO क्लब सिंगी मखुत्ता मखोइगी ngमजबा चिंगी मना मसिंग खरा खुदोल तंबिरपा हौजी हौजी ओइरिबा लॉकडाउन मरम ओइरा
ꯑꯩꯉꯣꯟꯗ ꯃꯁꯤꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯑꯃ ꯆꯥꯗꯕꯒꯤ ꯊꯛꯇꯕꯒꯤ ꯃꯈꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯗꯒꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏꯅ ꯀꯔꯐ꯭ꯌꯨ ꯂꯩ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯒꯅꯨ ꯑꯗꯨ ꯇꯧꯅꯨ ꯑꯗꯥ ꯇꯧꯅꯨꯅ ꯍꯥꯏꯗꯅ ꯇꯥꯟꯁꯤꯟꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯌꯨꯝꯗ ꯋꯥꯅ ꯈꯥꯡꯕꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯉꯣꯟꯗ ꯇꯥꯔꯛꯄ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯉꯝꯖꯕ ꯑꯩꯒꯤ ꯐꯧꯖꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒ ꯄꯨꯟꯅ ꯂꯣꯏꯅꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯈꯔꯗꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯗꯨ ꯑꯩꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗꯤ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯗꯒꯤ ꯃꯗꯨꯗ ꯑꯩꯅ ꯑꯉꯝꯕ ꯁꯤꯌꯥꯔ ꯈꯔ ꯇꯧꯖꯔꯒ ꯉꯁꯤ ꯀꯣꯕꯤꯗ-19ꯒꯤ ꯁꯨꯝꯕ ꯏꯁꯨ ꯃꯁꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯀꯟꯅ ꯃꯌꯥꯝꯁꯦ ꯋꯥꯃꯤꯟꯅꯔꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯒꯤ PCLG ꯃꯦꯝꯕꯔꯁꯤꯡꯗꯒꯤ ꯑꯅꯝꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯈꯤꯕ ꯑꯩꯈꯣꯏꯒꯤ WhatsApp ꯒ꯭ꯔꯨꯞꯇ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯀꯩ ꯁꯦꯌꯔ ꯇꯧꯅꯩ ꯑꯗꯨ ꯁꯦꯌꯔ ꯇꯧꯅꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ PCLG ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯋꯥꯅꯔꯕꯅꯤ나 ꯑꯩꯈꯣꯏ PCLGꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯅꯣꯝꯇꯪꯗꯤ ꯈꯔ ꯇꯧꯁꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯉꯝꯕ ꯈꯔꯗꯤ ꯃꯇꯦꯡ ꯇꯧꯁꯤ ꯍꯥꯏꯅ ꯁꯨꯝ ꯐꯣꯡꯗꯣꯛꯅꯔꯛꯄꯗꯒꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤ ꯑꯥꯏꯗꯤꯌꯥꯅꯤ ꯄꯨꯊꯣꯛꯄꯤꯔꯛꯂꯤꯕꯁꯦ ꯑꯗꯨꯅ ꯑꯉꯝꯕ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯅꯔꯒ ꯃꯇꯦꯡ ꯇꯧꯁꯤꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯐꯟ ꯑꯃ ꯔꯦꯖ ꯇꯧꯖꯩ ꯁꯤꯒꯤ ꯐꯟꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯁꯨꯡ ꯑꯗꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯊꯥꯅꯥꯁꯤꯡꯒꯤ ꯃꯌꯥꯝꯁꯨ ꯃꯣꯏꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯉꯝꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯕꯤꯔꯛꯏ ꯂꯣꯏꯅꯅ PCLGꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯂꯦꯛ ꯇꯧꯔꯀꯥꯟꯗ ꯉꯁꯤꯒꯤ ꯔꯤꯂꯤꯐ ꯃꯦꯇꯤꯔꯤꯌꯦꯜꯁ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯅ ꯊꯛꯅꯅꯕꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ NGOꯁꯤꯡꯁꯨ ꯑꯗꯩ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯂꯤꯁꯁꯤꯡꯁꯤꯒ ꯌꯥꯝ ꯅꯛꯅ ꯆꯠꯃꯤꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ NGOꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯣꯡꯗꯣꯛꯄ ꯇꯥꯖꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯕꯁꯤꯃꯛ ꯐꯥꯎꯖꯩ ꯏꯚꯟ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ MSTVꯁꯤ ꯑꯩꯈꯣꯏ 2004ꯗꯒꯤ ꯑꯩꯈꯣꯏ ꯄꯥꯎ ꯇꯧꯕꯁꯨ ꯍꯧꯖꯕꯅꯤ ꯑꯗꯨ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯑꯃ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯑꯣꯏꯖꯔꯤꯕꯁꯤꯗ ꯁꯤꯐꯥꯎꯕ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯎꯁꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯐꯪꯕ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯒꯁꯨ ꯔꯦꯁꯄꯣꯟꯁ ꯏꯐ ꯐꯖꯗꯒꯨꯝ ꯍꯦꯛ ꯇꯧꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯈꯟꯖꯩ ꯍꯟꯗꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯂꯣꯛꯗꯥꯎꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯃ ꯅꯛꯁꯤꯟꯅꯔꯛꯄꯁꯤꯃꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯒꯗꯧꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯀꯅꯤ ꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯑꯦꯄꯤꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯂꯣꯛꯗꯥꯎꯟ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯅ ꯊꯦꯡꯅꯖꯕꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯝꯊꯤꯕ ꯂꯩꯅꯥ ꯄ꯭ꯔꯤꯊꯤꯕꯤ ꯑꯣꯏꯅ ꯁꯟꯗꯣꯔꯛꯏꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯀꯣꯚꯤꯗ-19 ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯊꯪ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯁꯟꯗꯣꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯉꯁꯤꯁꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯐ꯭ꯌꯨ ꯊꯝꯗꯨꯅ ꯑꯗꯩ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯝꯖꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯦ ꯇꯨ ꯗꯦ ꯆꯥꯕ ꯊꯛꯄꯅꯆꯤꯡꯕ ꯑꯗꯨꯝꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯁꯨꯝꯕ ꯃꯥꯌꯣꯛꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯉꯁꯤ ꯏꯔꯦꯡꯕꯟ ꯑꯗꯒꯤ ꯃꯥꯏꯔꯦꯝꯕꯝ ꯍꯋꯥꯏꯔꯧ ꯁꯤꯒꯤ ꯃꯦꯝꯕꯔ 3 ꯋꯥꯔꯗ 3ꯒꯤ ꯃꯦꯝꯕꯔ 3ꯁꯤꯡꯒ ꯇꯥꯟꯅꯖꯔꯒ ꯉꯁꯤꯁꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯔ ꯁꯣꯊꯅ ꯂꯩꯕ ꯈꯔ ꯋꯥꯖꯕ ꯏꯃꯨꯡꯁꯤꯡꯗꯨ ꯈꯟꯒꯠꯂꯒ ꯉꯁꯤ 110 ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯔꯐꯇꯒꯤ ꯁꯨꯃꯥꯏꯅ ꯑꯆꯥ ꯑꯊꯛꯈꯔ ꯑꯩꯈꯣꯏ ꯄꯤꯖꯕꯅꯤ ꯁꯔꯖꯔꯤꯒꯤ ꯀꯝꯄꯅꯤꯅꯤ Kasturba Gandhi Balika Vidyalaya haina akhoi khongsangda leiriba asi nupimcha ngaktagini aduna school committee singa pullaga aikoina ngasigi parents singda makhoigi entitled tauba angang singda tauba entitled tauba food grains amadi daily essentials sing si aikoina yenthokchabagi forum ama pangthokchabani masigi mamangda aikoina midday meal gi food grains sing aikoina school singi yenthokpa almost loikre Thobal district ki masigi makha tarakpada aikoina residential school lilong haiba amaga aikoigi KGBB khongsangi timsang ategi school residential anisiga anisida tamiba angang singsu makoida close down tawgiba aikoigi COVID-19 gi matam masida makoida
ꯏꯟꯇꯥꯏꯇꯜ ꯇꯧꯕ ꯁ꯭ꯀꯨꯜꯗꯤ ꯀ꯭ꯂꯣꯖ ꯗꯥꯎꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯗ ꯐꯪꯍꯧꯗꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯁꯤ ꯌꯦꯟꯊꯣꯛꯁꯤ ꯍꯥꯏꯕ ꯑꯁꯤ ꯗꯤꯁꯤꯖꯟ ꯂꯧꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ. ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 19 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯃꯥꯛꯁ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯛ ꯃꯌꯥꯝ ꯑꯩꯅ ꯑꯦꯔꯤꯌꯥꯒꯤ ꯇꯔꯞꯇ ꯅꯨꯡꯉꯥꯏꯕ